Hello mayam ngasi ko aigi yengo aigi awa phadigom thabaduni ko sina awa phadigom phajana haure phajana makaga se phajana yamna chawna phajana haure ko aigi awa phadigom se aina imungda thajabane sisina strawberry ni ko strawberry je hajikte yengo phajana parak toy ki tawriye sina nahan lai katpagi lai char oina laibane ba sina ko loi ka lai katpada sijina khre amani khak lai haure sidana aigi yendem je macha ani khak pokchare yam dong shidre ngo adagi sidana lemon grass ni ko lemon grass se aina phantu ena smaina punchalle ko sidina mayang ton ne ba mayang ton panbi macha amani dangare sina napakpi kya phajadre adagi sida su aina yendem char smaina khara lingthokpani ko si mayam se aina imungda thamjaba hai tare mapanda di ingmandana hojikti pochai ga amta haudreba mayam ngasidi ichasina angangsing nasu ko ichasing angangsing nasu pamjaba pani puri semse haidana pani puri semjari maina pani puri ki magi kono duni ko sisina maina taujare Angangsing na yam pamjaba hai tare ko sise apandagi chabadi kaya healthy oide ko aduga koi saida di phangsu phangdeba Indian gi store das maina yolamme pani puri gi kano semna base ko leijara das maina semjabane sidana ko mahi pani puri gi mahi do semna na ba ko nungchidak ne ko nungchidak se phajana mallaga chamthokchare aduga aina grinder da smaina hapirani ba nungchidak na ayamba oina aina hapjai smaina hapirani ba aduga sidana ko phadigom leijare phadigom se aina smaina dum sangna adum hape phadigom khara adagi morok atekpani ko morok atekpa ahum muktang aina hapjare ko aduga ising khara smaina hapirani ba ising hapjare aduga thum kitang smaina hapirani aduga aina smaina ko grinder da mahi semdoine ba pani puri gi mahi da smaina semjare ko sing khada ka mana machin thokna chang thokjare ko smaina mahi semjare ko mahi je nangmalle haidana aina tengkot patra ani da ko smaina hapjare chat masala khara hapjare aduga black salt se khara aina smaina hapjare ba angangsing na su yam pamjaba adiki sisina manungda hapado pani puri ki alu ga kaino ga akoi gi chickpea achaubato aduga onions ne adiki phadigom smaina ka aga khara chaishan birani ko sida chu aina chat masala khara hapjare aduga smaina thum kari kara loi hapulora ko smaina ina mix tawjareba smaina mix tawraga angangsing na yam pamjai hai tare ko sise dum semu da haile edu ina ngasidi phajana moisu chajara sano na sembi bane chani gi hana asidi pani puri cha tore thoibela kya no pani puri 16 lemon do ma chagre chani mandana kaya no bhumi langina ama chada ngai hojik kya leriba 15 cha abani sa bangam gadro ngamni how bro how bhumi ne machin thiri mani cha ngamni Lumayan kam no? Masih
하왜 아저씨 하빠 자로 분명 답대 하이마 나다나 파스타라 봐 분명 답대 이래 깐너 하빠게 악수요다 스페셜하네 오씨 Hello. Mamma xem cái pani puri xem hào ấy. Khoa mà nè. Baba nó dán xem đi. 자 바이 하이고 세 Bye. Bye bye.